New Delhi da handak Union Home Minister Amit Shah na chair logduna pangthokhiba security ki meepham adu political gi oiba meepham Nattabana na Manipuri CM Yaokhidabani haina Work Minister Govindas Konthoujam na fongdokkhre. Ngasi ni tai pa chu thekta leiba thambal sangle na pangthokhiba pawngpam amada magna makha taraduna opposition party di thabak leitabana lengak pai di bagi mayokta wa ngangduna leiba si hauna sani. MPCC की प्रेसिडेंट हंदक दिल्ली दा पांगथोखिबा मणिपुर की ओइबा सिक्योरिटी रिव्यू मिफम दा चीफ मिनिस्टर याहोखिदाबानी कॉन्स्टिट्यूशन की 3 सुबह शेड्यूल वायलेट तवी हाइखिबा लाइबक्ति बनी पांगथोखि मिफम अदु सिक्योरिटी की मिफमनी पॉलिटिशियन सिंगी मिफम नते अमरोम दा यूनिफाइड कमांड की चेयरमैन असे सिक्योरिटी एडवाइजर न ओइख्रबनी चीफ मिनिस्टर न ओइदे मिफम अदु पॉलिटिकल सिंगी नतबनीना चीफ मिनिस्टर यावफम थोकते हाइना याओखिदाबानी Matang pangthorkadaba mifamda CM yaugani AICC ki spokesperson Pawan Kheres nasu CM N Birenasi no confidence motion thangalabra hairakpa adugi paukhum piraduna maki wafam adu laibakthi bani Manipur ki irang da politics tawba irang loishinba pamba mioi lei pamdaba mioi sing leirabra haina chingai Minister MLA sing asi miyamna yadrabadi lokthokningba matamda lokthokpa yai masada mai pakhokdraba kharana irang sagatpa tawbigano irang asida miyoi kharana khudong chaba loba mingchet thiananaba honaba si laibakthi bani masiguma thong ke asana atopana khudong chaba lahole haike minister na makha taraduna jiribamda Manipur ki chief minister na changnanaba honaki adubo CM ki convoy team da tawrakpa attack adu pangdabani haina lawi phibam asada CM jiribamda chatlaroi haibagi wafam su leitri Karigumba maram khara leibana jiribam da chatpagi matam thengthaba oirambasu yai Manipur gi rang asida khudong chaba lawba tokpiro opposition gi di thabak leite maramaduna opposition na oppose adumak tawba ruling gi mayok chawangang baibasi masana tabani haiki Irang leiraba mafam tangdu leitra da mafam da honorable chief minister chatnanaba mahaki first convoy Portland da attack tawkhiba yamna kandhanida tawi santi pamdawa kangbu kharana tawrakpani haiduna ai mayam thamjage mai hona leiraba lebaga sida tangja sida ai gi ming khangalowa ai gi political mileage lawnaba ai gi popularity tananaba onabadawna uwa si khwaidagi hena laibak thibani haiduna ai mayam da thamjani Manipur Pradesh Congress Committee gi president na nithokpama namitta Honorable Union Home Minister Amit Shah ji ki meeting makha da pangthokhiba Manipur ki security review ki meeting da Honorable Chief Minister ko invite taroktabagi matang da Constitution ki schedule 3 asi violate tawi haidana ama kanna charge tawi akoina khangadabadi Manipur da security advisor amalai deputed by the government of India to oversee the law and order situation of the state. Adi mathakta unified command ki chairman Honorable Chief Minister na oide unnamak khangi masigi chairman su security advisor na oi phammi mifam adusu politician ge oidaba executive sing ge mifam phamba aduna Honorable Chief Minister yaudabani masina amuk makhata na hairabada Manipur ki praja punna mai koi kai ba pibani haibna singba madugumba leite